ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯄ꯭ꯂꯦꯔꯥꯏꯠ ꯑꯦꯟ ꯊꯤꯌꯦꯇꯔ ꯗꯤꯔꯦꯛꯇꯔ ꯔꯇꯟ ꯊꯤꯌꯥꯝ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ ꯑꯅꯤ ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜꯅ ꯍꯥꯏꯈ꯭ꯔꯦ ISTV नेटवर्क की OTT सर्विस की खुथांगदा ngasi गुवाहाटी यावना मणिपुर की मपानदा ISTV की चैनल सिंह ngasi मियामदा येंगबा फंगहनबा होख्रे ISTV न्यूज की सीनियर रिपोर्टर उरिखेंबम इंद्रराज प्रोफेसर डॉक्टर R सुबकृष्ण मेमोरियल अवार्ड 2025 पीदने कायकुनख्रे अमदी लेंगा कयाना खिबा सिंह थबक तो ओंथोरक्तबदगी ओजा सिंह ngasi सु पेन डाउन स्ट्राइक चथरी महिरोई सिंह ओजा सिंह की खोंजंग शोगत्रे खुरुमजरी ISTV बु मिरेंग ताबिरी बपुंगनो पुतराम नुकजरी हौजुपाव संदोन पिजरी मालेमगी मियामना सखंगनरबा लमदम असिगी सकनायरबा प्लेराइट अमदी थिएटर डायरेक्टर रतन थियाम ngasi नोंगालमदाई पुंग अमगा मिनिट 30 रोम ताबा मतमदा रिम्स हॉस्पिटल द मसागी अनाबा अमना मरम ओइदना लेखिद्रे लमदम असिगी सकनायरबा प्लेराइट एंड थिएटर डायरेक्टर रतन थियाम न हिंगलिंगैदा इंडियन थिएटर की पुवारीदा अचौब थौदांग लौरमबदा नतना इंडियन थिएटर ट्रेडिशन अमसुंग कंटेम्पररी कंटेक्सटा अयिबा अमसुंग स्टेज प्ले क्या उलमखिबा सकनायरबा इंडियन प्लेराइट अमसुंग थिएटर डायरेक्टर अमनी तोंगान तोंगान डिजाइन स्क्रिप्ट म्यूजिक अमसुंग डायरेक्टर ओइना थिएटर की लमदा अचौबा थौदांग लौरंबा उरिपोक हौबम देवान लेकाइदगी रतन थियामना लेखिदबदा लमदम असिगी तोंगान तोंगान हिरम क्यादा मसक नायरबा मियोय यावना मियामना हैकत लेकत तमखी इंग सोक लिसिंग अमगा चमापन निफुगा निपान की जनवरी की कुंदा उरिपोक हौबम देवान लेकाइदा ताइबंग खोंगदा रखिबा कोरस रेपर्टरी थिएटर की फाउंडर सु ओइखिबा इंटरनेशनल थिएटर पर्सनालिटी रतन थियाम संगीत नाटक अकादमी अवार्ड अमसुंग संगीत नाटक अकादमी फेलोशिप यावना लेमजनिंगाई ओइरबा मना क्यासु फंगदुना मणिपुर बु थिएटर की लमदा मालेमदा मसक ताखिबा मिसक अमनी इंटरनेशनल थिएटर पर्सनालिटी रतन थियाम लेखिदबा मतमदा मसागी चही 83 सुखिबगा लोइनना महाकी लोइनबी अमसुंग मचानुपी अनि अमसुंग मचानुपा अमा लेहौरी अमरोमदा लंबोई खोनांगखोंगदा लेबा इंटरनेशनल थिएटर पर्सनालिटी रतन थियामना हौदोलंबा कोरस रेपर्टरी थिएटर दसु थवा याउद्रबा हक्चांग पुरक्तुना मफम अदुदसु मियामना हैकल लेकत तमदने कायखुमनबो उतखी
Napanggan tambirang mo ko, Papo. Puding tambirang mo ko. Ate, walang bida ko. Wala ko lain na may pangkulang. Ako ko ito. International theatre personality Ratan Thiyam na leikidabda lamdam asigi saknairaba filmmaker Aribam Syam Sharma su laktuna leikidrabagi mafamda hikaleka tamdana ikai khumna botkre ikai khumna bo laba matungda saknairaba filmmaker Aribam Syam Sharma na leikidraba international theatre personality Ratan Thiyam asi mioi mapokta thoidok hendokna matik magun chenba mioi amani haiki Manipur lagi oina Manipur gi masaktak Manipur gi masaktak na ni ko hai Manipur gi masaktak na Manipur gi ako gi leisure mi ba ako gi art and culture gi chawra tradition se masi phongdok prithvi mapong khudi mak mang phongdok tor masi toram basi masi gi maruina masi gi schooling ama chorus te le ho base masi yam darkar ne na khali mayam na masi meeting pangna masi chathalna ba pagi production magi style mal pamam basi chathalna basi chorus sida mating pangmun thui han khali Manipur ge Hanege Chief Minister Okram Ibobi sulaktone kai khona bodki Hanege Chief Minister Okram Ibobi na international theatre personality Ratan Thiyam na leikidabasi Manipur khaktana tana malem ge oina su achoba mangjaba amani Manipur ge atangba mani asina leikidabasi thamoi shukna nuaite haiki adu ngasi phauda theater any India gi theater personality ama phauba magi status yona phangba ngambiba amata leikideba adu mahakna Manipur da pokpiram base akhoi punamaki laibuk phaba sauthokningai ni as a Manipuri leikidraba Ozaratan Thiyam si hingingai matamda akhoina moida bevhar tawgadaba regard tawgadaba mayam punamak singdo kok non moi mafamda bevhar tawgadaba singdudi adum watna adum lehorgani haibase akhoi khudingmakta laman tonsan lehorgani haibase ai sumaina thamjaningi international level da sigumba phauba theater artist ama leihidabase amuhanna mention bada wargadaba haibatare magi mafamda akhoi tawiman khangba utpa adu mabu ishorna sargada yamna ingna ta chikna thambiba voishnu magi thawaya tamadu thambiba voishnu Manipur Legislative Assembly ki Speaker Thokcham Satrabata Manipur ki cultural landscape awang bathakta pukhatpiram kiba Ratan Thiyam na leikidabasi yamna nungaitaba maoi Manipur theater ki arangba thawan michak na takibani leikidrabagi imung manung ki awabada sarukyari haiki Oza Ratan Thiyam na thukiba sidi malem gi theater dagi thawan michak kumlaba ama mangkiba achoba mangjaba ohoragani haine MP Dr Angomcha Bimol akoizamna awaba phungdokrai ngasi yu angan bada leikidaba malem na sakhanglaba lamdam asida pokiba playwright amadi theater director Ratan Thiyam na leikidaba bu Manipur gi Inner Manipur Parliamentary Constituency gi MP Dr Angomcha Bimol akoizamna awaba phungdokrai Magumba Oza Ratan gumba misdi once in a epoch the pokpa fruit amagi oinagi was yamna tangna talk meaning. I just wanted to tell Manipur Mazame and those ahum hamisidi epoch amam the pokpa meaning we have lost a great son of the soil. Manipur gi dadalate India amsung malayam gi theater gi sindagi achoba star ama mukhiba bumman Chahiyani helaklaba irang asi santi purakpada kanglop animaki miyamgi achoba thodang mathoktai haina Manipur gi Chief Secretary Dr Punit Kumar Goel na ngasi Churachandpur district amadi Bisnupur district ki tongan mafam singda leiriba internally displaced persons singa unabagi khongchata haikre Chief Secretary ki khongchada duna Churachandpur district ta ayukta hana chatuna mafam aduda leiriba IDP singa unaruraba matung Bisnupur district ki Moirang da leiba Chingu Thangjing guest house da leiba IDP amadi Bisnupur da leiba All Mini Secretariat complex leiba IDP singa unaki Chief Secretary ki khongchat aduda Manipur lenga ki Commissioner
Home and Ashok Kumar su loinaraki. District Administration Bisnupur na sinduna Chingu Thangjing Guest House amadi All Many Secretariat Complex Bisnupur gi Relief Camp sing da pangtokpa IDP singa nauna Manipur gi Chief Secretary Oiraklaba Punit Kumar Goel ga unabaduda District Administration ki maikedi Additional District Magistrate Toijam Upendro amadi atai District Level Officer sing amadi District Police ki maikedi ki SP Bisnupur na luchingba atai District Level Police Officer sing su sarpyaki Chief Secretary na IDP sing na Relief Camp sing da makhoi gi senthok leinaba handicraft ki oiba potlam kya sari ba sing su yengshilam ki IDP singi maikei degi Chief Secretary da phongdokhibada athubada irang asi loshinduna makoibu masa masa gi yumda hanjinna ba thorang athubada paikat piu haina appeal tawraduna lenga ki pungning chingsin ki कितना साल 2 साल से ज्यादा हम लोग क्या में रोते रोते कितना साल रहेगा सर आप ही बताइए ना आपका जगह में हम लोग ऐसा बताइए सर आप कैसा होगा हम लोग बहुत दुखी हैं सर जल्दी घर जाने के लिए कोशिश कीजिए और मणिपुर का ये इशू क्या है कैसा है रिव्यू में कैसा तकलीफ में रहता है एक सुबह का खाना खाने से नहीं होता है पैसा चाहिए ना हम लोग को भी एक नौकरी मिलो कोई भी काम करो और खेती का काम करो बाजार सब्जी मुझे बेचना होता है तो भी कोई बात नहीं ऐसा नहीं होता है तो पैसा नहीं है तो हम लोग दिल कैसा अच्छा होगा बहुत खराब चलता रहेगा ना अकोई इशागे युमदा हंजन बपा में अकोई रिलीफ कैम्प दले बसे याम वारे सही अनि हेलकले अकोई सुफम नोम सुखांगद्रे रिलीफ कैम्प दले बसे इसा इशू सिंग से कोई कमाई सेम देन खलुबदा अकोई तुम बचा बखंगद्रे अकोई की युमदा चंगब मतंदा अकोई कमाई ने लेगदगे हाइबदसु अकोई खंदबदि ngамदे अदुगी दमक्तसु याम वाई करम मोंगदा अकोई चंगहन दोइनो करम मोंगदा अकोई थबि दोइनो सरकारगे मेकिदगी सु ताकपिरमो अकोई की वारोइसिन असिसु अथुगो मतंदे लोसनबिरमो अकोई से हुजे रिलीफ कैम्प सिदा अदम चेंग हवाई चारगा सुम लेबसे कनासु लेनिंग बनते सिरसु अकोई युमदा अकोई युमगी चा इंसान चारगा ओरसु अकोई सिबा पामे फी साए दोंगाए कइनो तोइसु अकोई मार्केट प्लेस लेते पोट थाबम खोफम जु कैसुमता लेतबैना अकोई यामना वाई अदुना लाइवलीहुड की सपोर्ट सु अकोई फंगहन बिउ हाइना हाइजन Chief Secretary Punit Kumar Goel na ngasigi khongchara sida nakal animaki lanjenaraba IDP sing unaduna wari sanaba makhoina thengnari ba khudongchadaba amadi apamba phongdoknaduna lengak ta paikal haningba wafam kya thamlakpa khudimak tare lengak nasu athubada santi purakna bahonari santi purakna bahonabada lengak khaktana tana nakal animaki leiriba miyamgi achoba mateng changi loinena aikhoi puna wakhal tamina ba changi haiki मैं तो सिर्फ यही कह सकता हूँ कि अभी मुझे आए हुए 3-4 दिन हुए हैं सभी ऑफिसर्स ने ब्रीफ किया है गवर्नर साहब की गाइडेंस मिल रही है और सभी का प्रयास इसी प्रयास में है इस बहुत ही सुंदर राज्य में जहाँ पर बहुत टैलेंटेड लोग रहते हैं हम सभी लोगों का अथक प्रयास है कि नॉर्मलसी जल्दी से जल्दी लाएं अभी तो मैं यही आश्वासन आपको दे सकता हूं कि सभी का एफर्ट है कि नॉर्मलसी लाई जाए और डिटेल में जो इशू बाय इशू हम सभी वरिष्ठ अधिकारियों के साथ डिस्कस करके हम जल्दी से जल्दी छोटी छोटी समस्याएं हैं उनका समाधान करने की कोशिश करेंगे और सारा प्रयत्न यही है कि मणिपुर राज्य में नॉर्मलसी जल्दी से जल्दी आए ISTV की OTT सर्विस की खुथांगदंगा सिदगी आसाम की गुवाहाटी याउना मणिपुर की मपानदा ISTV नेटवर्क की चैनल सिंग येंगबा फंगहनबा हौख्रे Information Service Television Network na Manipur manungda khwaidagi kuiraba amadi khwaidagi chawba cable network oiduna miyamda matam gi e power amadi entertainment na chingba program sandoklaga tampak amasung chinggi district singda miyamda uba phanghanduna lakhiba ISTV network ki service hena pakthok chawthokna bagi pandamda ISTV na nauna hogdokliba over the top OTT service na ngasidagi Manipur ga imlon nariba state Assam gi Uluwari da leiba Manipur bawanda ISTV network ki service phanganba hokre makhatana so Assam gi maru oiba Maitei sing na khundaba district sing da so ISTV network ki e-pau entertainment program sing phanganba ki thabak so makhatana paikhali haina so ISTV network ki maikhei degi miyam da khanghali Population Education की मतंग इंटरनेशनल कॉन्फ्रेंस पांगथोक्तुना मणिपुर लेमाइदगी मुतले हाइना यूनेस्को ऑनलाइन एटलास रिपोर्ट ता फोंख्रबा ताराउ ट्राइब की मरमदा युमफम ओइबो पाउ क्या फोंगदुना मियामदा खंगहनबगी ISTV न्यूज़ की सीनियर रिपोर्टर ओरिकेमम इंद्ररास्ता प्रोफेसर डॉक्टर आर
Subhakrishna Memorial Award 2025 piduna ikai khunakre. Directorate of Regional Indian Languages and Research DRILR Manipur International University amadi AIMS na sinduna Classic Hotel la pangthokwa thoromadida tongan balam singda singthaningai oiba thabak toriba mioi singda tongan ba award sing piduna ikai khunaki. Award fangnaba sing adugi manungda ISTV News ki senior reporter Urikimbam Indrasta Professor Dr. R Subhakrishna Memorial Award 2025 amadi hana ISTV News reporter oinamba haujikna Manipur Finance Service ta leiriba Mainam Surendroda Sahara Charitable Trust ki Honorary Doctorate Award 2025 pi kibani. Ngasi pangthokiba Population Education International Conference kaloinena award pibagi thoronga mari lenena Directorate of Regional Indian Languages and Research DRILR Manipur International University ki Dean and Professor Dr. Thokchom Chandramanina Englishingani supnamapanda tarawasi mutkre haina UNESCO Online at Last report aduda yumfam oiraga thizilubada tarawasi khul marida lising amaga humfuga taruk taramba thingnabadagi adugi marik chumba report sing miyamda khanghanbaga loinena Imphal Hospital and Research Center tarau sing adoption tawbagi thaurang sing paikhalakibagi matangda phongkiba pau sing aduda yumfam oiraga paumi sing da hairibe award sing asi piduna lakpani haiki 2047 dadi ai koise miyam ji marak da extinct bawul lakoi ko dong tin ngai sin leire German da mioi lising khungang amada adi city amada mioi lising tara taruk degi na leite adumai nai koise film je tarpo yam bin leibe degi state population commission gi hoji member oiba tamon nabakanta Sharma adu gynecologist adu ai na koi marup Robindro ma se plant entomologist ni yam mari leine environment gasu adu na gasu yom maraga ngasi je adu gi thoram se international conference ma thoram se Canada US amadi Australia na sing adu tonga to professor sing adu vice chancellor sing charu yari masigi damde award phangbiriba sigi yalendu gorma charitable trust madam sigi madam rohini subhakrishna gi maike digi aina jawapam masi pathok chari English ngani taragani panda lengang na contract basis sa lokhiba higher secondary ge lecturer Jahunga supna taruk haukiba English ngani kungani thoida regular taduna English ngani kunga humdoi gi Mars forward contract basis ta pay piraga English ngani kunga humdoi gi April gi amadagi regular pay pi ba haina lenga ka yana kiba wafam sing thabak ton thoktabaga linana thani pan rom oza sing asigi salary pithoktana lerakpadagi chatharakpa pen down strike ngasiga nimit humni shukrai oza sing na lairik takpi dababu yaning daba phongdoktuna Johnston gi mahairoi sing na lenga ki thawongbu yaning daba phongdoktuna khongjang changsin krai khongjang aduga mari lenana Johnston School Desam Council ki BP Khaidem Jenny Chana oza sing na pen down strike tawkhibadagi mahairoi sing na lairik tamba phangdaba nimit humni shure lairik tamdana leiriba asigumba phibam asi mahairoi sing da yamna nuaite athubada lengang na oza sing gi awaba khangbiduna athubada mideng changbiu haiki सुमाइना अखोगी स्कूल की ओजा सिंह जो खाना पेन डाउन स्ट्राइक तबुजदा यावरे ओजा सिंह की तोलो पिथोक तबजे अखोई ngarang da ju अखोई पेरत अहुम कनो तवेबको कथेबा अदुना सुमाइ तबुजे नुआइते सरकारना मियें जंगबिदुना सिगी अवाबा ओजा सिंह की अवाबा जे खंगबिदुना ओजा सिंह की तोलो से पिथोकनाबा आइ हाजर अथु मतमदा लेंगाकना ओजा सिंहना पांगिबा स्ट्राइक से सिजे सरकारना अमता मियें जंगबियो आइ हाजर Tungda mahiroi singna school gi campus ki thoraktana school gate mamang da lenga ki mathakta oza singi pifam thokpa pe athubada pithopiu aikhoi pulairik takhan biu lenga na oza singi pe pithokta badagi thawong akan mamong da yaningde lenga na matam chana thabak paikhatabana oza sing amadi mahiroi sing awaba pibagi thawong yaningde lenga na mahima sing tambagi kanglon kahenba amadi mahiroi sing da awaba piba tawreidabani haba kholaw sing lautana khongjang changsin ki Khongjang adura sarukya kibi oza nupi mana oza ama oina lengakna thajaba pibadagi asuk sangwa matamasi khangdona lakpani haujikti salary fangdana matau karamna hingadabano haibadu khanbada awaba oire lengakna pifam thokpa thani pangi regular pay sing pitopio sangsiliba pen down strike asna oza singi aroiba khongjang sunatte haiba wafam sing phongdorakli अखोई गवर्नमेंट दगी अखोई से हाई सिंग आयु पतंग हाइबनी अखोई बो अखोई डिजर्व तौरिबा रेस्पेक्ट टू पीबी दे हाइना कॉलिंग वी आर डिनाइड आवर राइट्स को अदो आवर सैलरी इज आवर राइट अखोई फंगफम थोपनी होजिक
8 months almost pele like adu regular salary di supang pang de ko koi oja sin koi hanba lai roi ko we will stand together in this struggle koi pulap let me nagani ko khongjang sangsang kini until our demands are met kai han ningi aduna concerned authorities singi ning chingsang sari ko ge awa basi ko khan biu ko gi rightful salary pi biu ko gi hingbagi hak se matigan haidana ko Chawiyama Higher Secondary School Thawalgi Oza Taraga Mathoi su strike asira saruk yakibana maram oiraga normal routine class ningthina chathabang amdre mahiroi singna mahi tamba phunghan biu hainanga si khongjang changsing khrei school asigi yamlaba mahiroi singna school campus sagi thulaktuna Thawal Police Station gi manak National Highway 102 gi nakanda leptuna chathakiba khongjang aduda mahiroi singna aikhoi larik tamba phunghan biu right to education mapung fahan biu we want learning oza singa lenga kayana ba popira o haiki It is time to near the exam for us, so we do not want to agree furthermore this unfortunate situation. The government should be make special treatment of our teacher. June de gina February forward Tongadori Balai Sida, according to syllabus Kobata, having on the packet Pama Powder, Aduna Lengaxina, millions and Miduna, or Dassing Apambase, Pinabu, Aduka Maruina, according to Isama Koisadegi, right education Hivagi, Hagasema Pigano, Aduka Sia, school mother, uniform Hana Setana, Siki Belus to come behind Lenga Kulinjari. Amaramda School gi Vice Principal W. Johnny na Oza singna pen down strike Johnson kibasida school asigi Oza taraga mathoina strike asina saruk yakibana school asigi oina di achobo potloma mo oire maramasna mahiroi amadi teacher community singi khanbiraga lenga na chathariba Oza singi pen down strike asi waroishina mapur na bhotna biu natrabadi mahiroi singda achobo chaithing ama adumak fangduna leheuragani haina fongdorakli State government na yabi di budi matungina and non-strike tawbiliba akogi colleagues haiba tare akogi teachers community gi makoi ju khamiraga tungda holo provision bilen sigi singasi ju khamira kanda khaba ubira kani haiba sa tawi nataba tare gi Manipur ju tungda lakada ba mahiro singa se pura hamtara ba du odini haiba sama asan mi yang ma thambiraga sindiya no ba myang honda sama sigi di nakede gi mulum na ningsi Kakching Higher Secondary School gi oinasu khongjang asina maram oiduna English amadi Manipur gi subject mahiroi singna khudong chada bakya mayuknare oza singna khongjang asi changchinduna leibana syllabus cover tobu ngamlaroi tra habaki mi paiba faure athubada lenga na oza sing yanaba puraktuna athubada class awhanaba hotna biu haina mahiroi amna haiki Sarkarna Oza Singa Yanaba Ama Pubirakuna, Equigi Hanagi, Oiramba, academic atmosphere do, Amukana Pubirau, Yanaba Ama Pubirau, Haina, Sarkargi Maikaida, Akanba Appeal Tozari. CC Higher Secondary School gi mahiroi singna so ozana khongjang changsin badagi larik ningthina tamdre oza singi pifam thokpa tolo pithopiu aikhoi larik tamba phunghan biu haina mahiroi sing khongjang changsin krai school asigi mahiroi mana haiki bada oza singi tolo pida bana maram oiraga pen down strike changsin krai lenga ka oza singa yasina duna larik tamhan biu haiki Karena oza singa fadana bi ba kamda bi oza kaya pen down okre pasina ba odina koi larik fadana kapi ne koi emotional kai ne koi na pamdi sarkar amdi oza singa na duna sarkar na oza singa bi to biu apoi bulai kamaro farman biu Higher Secondary gi oza singi pen down strike asina maram oiraga mahiroi sing class ning thina toba phangdabada Moirang Multipurpose Higher Secondary School gi mahiroi sing nasu makhoi class ning thina tohan biu oza singi pifam thokpa tolop lenga na pitho o haiduna ngasi school asigi get ta khongjang changsing krai lenga na di quality education haina lauri adubo sumna lenga ki mahiloi sang singda lenga ka oza singi yana dabadagi khongjang kya chatharakpada tungi yumbini haina riba mahiroi singdadi asuki matik soi haibasi lenga na kangfam tho I haina mahiroi singna phungdorakli Manipur lengang na di high quality education pi ne na high ado smaina oza sing sigi pi tadana oza sing sina pen down strike se thadana smaina class ang tadana leiradi karamba quality education noi khoi da phangni se oza sing sina class ang tadana leirabadi satra khoi da soksa banga tane oza sing sina pen down chathariba ma oza sing da high riba demand se huna fulfill tawiduna satra khoi bu hanagi larik tamamba full class tawiramba dumaina hanagi maung da hanjin bina ba haina government of Manipur da satra ama oina Moirang Multipurpose Higher Secondary
secondary satrasingsi ki site tagi aina haizari Lilong Higher Secondary School Chajingi lecturers sing nasu strike yaukibana maheroi sing larik ningthina tamba fangdre school adugi principal Ningombam Santana Ozakarana strike yaukibasina maheroi sing da larik takpi bada kudong chadaba mayoknare athuba matamda yanaba puraktuna mahausagum class to yahanbiu amadi maheroi sing nasu makoi bu larik tamba fanghanbiu phongdokhi सरकार की माइकेडेगी अस्तित्व पे नाउ चतरी का फ्रैक्सी तत्सुना या समुद्रीगा स्कूल की बासिनी थीना सवाई नमराबा स्कॉलर मोइना डेवलपमेंट माइकेडा Leibasigi mafam sinba thungna pangthoknabagum Pediatric Association of Manipur PAM-na sinduna Chayawala machupna sathagadaba ORS week ngasi Imphal East ki khabai soida leiba Bavina Hospital da hogdokre ORS week hogdokpagi thoramadada PAM gi thabak supuriba angangi masak naiba Dr. Kyana Sarukyakhi Bavina Group of Companies ki CMD Dr. T.S. Davalina chahi yankai ga mari gi mamangdagi leiba asida oral rehydration solution ORS asi kaichel da marang kaina fangduna lakli adubu ngasi fawbada leiba asida diarrhea leina maram oiraga pung khudingi pikliba angang chamagani fudagi tadana siri sodium amadi potassium ki saruk sing yauba araiba mongda thum amadi chinibu ising de yansinduna semba ORS na laina asigi oinadi khwaidagi faba solution oiri yumda irai laina sembiaba solution asi leirabasu diarrhea na angang sibagi chang wangna leiribasinadi leba asigi mioi sing asi ORS ki maramda mamutana khangdri haiba takpani haiki World class standard ki thak same gani haina patsoi AC ki MLA na miyam da thajaba pi kiba sagolban lambi amadi uripok lambi samna haliba tera khuraijam lambi asi onthok papiba mamada leire lambi asi semba horamlaga lep khraba matunga sewerage project ki lambi tokthokpana amukka hena lambi asta miyam na chatpada kudong thiningai oire miyam na di lambi asi karama matamda afaba lambi oirakadagi haina hangna hauri hiram sapawda mama मफम असी पाछोई केंद्र की मनुंग चने लेबा इंडस्ट्रियल रोड हायरग मियाम न खंगनबा तवदबु तागेल टू घरी रोड हायरग जु खंगरिबा लंबी मनी मफम असी नावरेमतोंग की थोंगदगी चलगा तेरा बाजार फावरो मतुंगदा FCI गोडाउन लालगा अदुगी मतुंग इम्फाल मोइरांग लंबी नेशनल हाईवे 102 दा ताखिगदबा यामन मरुएबा लंबी मनी हायरब लंबी असी ngasiदी लाखो मतमदा फिवम यामन चादबा चटपदा खुदोंग थिनिंगाई ओरबा अमसुंग ना येता तारिबा मियामना lambi sina satliba achau choba manpuba gari singdagi kapurokba nungna panbadagi sokpagi phibam phawba yaukraba lambi ama haibadu ngasidi oiri mafam asila lenba miyamna phongdorpui matunginadi sahi ani gi mamangda mafam asida maintenance ni haina thaba khardi haurami tawbadabu madugi matung ising chawrokpadagi lambi gi phibam ase yam tina sokibana maram oiraga sahi amarom gi mamangda pasoi kendra gi MLA na lambi asibu world class standard gi thakta semgani haina wasakibag loina lambi asi semba horom ki tawbadabu hariba world class ki thakta semgani hariba lambi asi ngasi di kari phibam da leiri haiba asi miyam gi wahangni lambi asida koine laksam matam dasu sewage project ki makhada तौथोकपन सिंग मफम क्यामसु थेंगनै कई मरमना ngasi lambi asi semgani haraga semgidribano amasung karam kanda semgodori amasung miyamna lambi asida karam kanda chatpa phangdagi haibududi miyamdagi khaminasi sahi tara ro mi hele hele mane akoi sida nungai de lambi je adai sorong mapanda leiba akoi chu leiba ngamdre iphunjina adai lok thungna beyaw nana beyaw taw leire yaraga di ne lambi se athuba matamda ne semjan biwoba lambi se yadre ba adai sing jai bi ne haire ko pasoi kendagi MLA akhoi kebase ibungo kebase kaure khoina adu athu matamda sembi ni na haire aduga nongalaga ising gara chaira me hajidi ising bok chai biu yadre adu akhoi paja je adu ki matik wa ba honagi ware lambi se yadre kongku su leire hanagi de mo khara phare hajidi lambi se ipun ngaka ngaire ba sigi company ko liba lambi da kom tawri se si athuba matam da loisalaninge natraga di akhoi leiba ngamdre soroki upun mayam sina lambi accident yam thoe
एक्सीडेंट याम थोए नुंथांग ओइरकांदा खोई सि कोम कोम तौरमे अदे मोइना तौग्रगा कुटला कुटला लेहौबदुना एक्सीडेंट याम थोए अदुइदुना अखोई सोरोक नकना लेबा खोइदि लेबा ngamdreba hauजे हाइनरबने लंबीजे थिंगाजेना अदुबु येंगिसेना अदुमाइ लेबनेबा उरिपो कांगसुरु इम्फाल जिरिबाम लंबी अमसुंग इम्फाल चुचानपुर लंबी नेशनल हाईवे अहुम असिबु समनरिबा लंबी असी गी फिबम फत्तबसिना मरम ओइरगा मियामदि खुतुंगचादब कयाम मायोगनरे मियामद पिगिबा थाजबा मियामना थबक ओंथोरप गायरी अमसुंग करम कांद ओंथोरकदगे हाइबदुरि वाहंग ओइरी तो मरकसिदा सीवेस प्रोजेक्ट अमसुंग लंबीगी सेमदबा असिना मरम ओइरगा मियामना थेंगनरिबा अवाबसि करम कांद कोकदगे अमसुंग एमएलए न मतमदा थाजबा पिगिबा वर्ल्ड क्लास स्टैंडर्ड लंबी असि पुखटकनी हाइगिबा अदु करम कांद थबक ओंथोरकदगे हाइबदुदि गायगिबा दारी बिजो जर्नलिस्ट निगोमम रंजन गलोनेना पाउदम जरिबा माइकल जिमनाम ISTV न्यूज़ लाउरेम थोंग Republican Party of India RPI Athawali National Executive Meeting da Maheshwar Thaunawjambu amuk hana National Secretary oina khankre New Delhi da leiba New Maharashtra Sadan da ngarang pangthokiba Republican Party of India RPI Athawali gi anoba office bearer khanbagi National Executive Meeting da hani ki party ki National President oiriba Ramdas P Athawali bu amuk hana National President oina khanki Tharamada da party sigi National Secretary so oiriba Manipur State Committee ki President Maheshwar Thaunawjam su amuk hana National Secretary ki fam sinaraki bagaloinana Parliamentary Committee ki key member amasung CWC की members su hapkre party sigi national president oiriba union MOS Ramdas B Athawale yauna party ki luching basing amasung thopu basing yauna pangthoki ba thoram aduda RPI Athawale party bu Manipur ki regional party ama oina ECI na sakhang ki badasu party ki president Ramdas Athawale na harawa phungtoki mifam adura saruk yakiba Maheshwar Thaunawjamna party asi Manipur state ta regional party ma oina ECI na sakhang lakraba matung Manipur gi leiribe issue singda regional party ma oina thabak tawgani haba wafam hena chetsin na thamkiba galoinana party asi gi national secretary ma oina party gi national level da chathagadaba thabak sing su hena thawai yauna honagani haiki Khundrapam AC fauduna chatliba Imphal cycle lambi gi fibam ka hena soksalakpana maram oirega matam khara chatpa yanaba Khundrapam Kendra Development Committee KKDC na sinduna Khundrapam AC gi MLA gi meeting makhada semjin baloire PWD na athubada lambi asi semjin biu haina KKDC gi spokesperson nongthongbam dizena paumi singda phongdokre bawparada leiba Khundrapam AC gi MLA TS Lokeshwar gi quarter da paumi singda unabada dizena makhatana lambi AC gi fibam ka hena soksilakpana lambi gi khudong thiba thodok yamna toina thorakpana maram oiraga haukiba July gi 15 da PWD gi chief engineer ga unaduna lambi asi semjin binaba haijaki chief engineer na hauzimaki oina sel amata leite haina hairakpadagi lambi asi lanai oina semjin jaki haibada lenga ki ayaba lawrakhi ki hairaki miyamna thengnariba awaba ka hena hinjilakpana haukiba July gi kunda KKDC ga lambi asida cheliba passenger auto gi union sing amadi Meira Paibi Singa Pullaga, Lambi Asimatam Kara Chatpayana Basemzing Cray, Housic Semliba Kusem Asidi, Nong Amuk Lak Pada Hanagi Fibam Aduga Chakmanana, Lake Gadavana, Department Gimaiki de Atuba the Simbinaba, Honabu Haiki. Department da Sima Smai Sakada, Equisito, Hidden Sat Sanction Sea Habukunjam Kudimata, Equipun Development Committee Nazu, Toronto Duna Lejay, Aduna, Nagi Dunda Biriba, Nageta. Lambi sigi nagta biriba kaza kwai kuding munasu Khundrapam Kendra Development Committee bu ateng pangbiu adu lenana hai lambi si samjan duna matik sab lambi am phajabam oina na bokhana bada Khundrapam Kendra Development Committee bu ateng pangbiu habisma bilsim ko chongse English singani tarada MS special na Rengpang amadi Mongjong Khunau da DC transmission line punaba Tower Taraga Manga Sakibagi Lamgi Pifam Topa compensation Pitopana House of Hova Lady. Masi Atuba the Pitopio Hana, Hiramasikamari Lena Simkiba JC against of non-payment of compensation for 15 numbers Tower at Rengpang and Mongjong Kunogi Wangangloi Asin Pau Gangmain Hairi. Manipur Press Club the Pangtopo Paugimi from Amada Asin Pau Gangmaina. None District Manung Chanba Rengpang Amadi Mongjong Kunoda 132 kb station gi DC transmission line punaba Tower Taraga Manga Sanaba Matam Aduda.
local MLA su oiramba Manipur government kena deputy CM oiramba Gai Khangam amadi MSPCL gi official singaloinena icham chamba mong amada hairiba tower singasi saba amadi tower singadu saba hek loibaga pifam thokpa compensation pithokani haina thajaba piki hairiba tower singasi English singani taraga mathoida saba loiduna commission chu hokre laibak thibadi ngasi fauba hairiba compensation asi pibidre hari Monday fauba ekoi matam pigni 28 fauba si sarkarna karigumba positive response laktrabdi rempang da leiriba 132 by 33 kV substation se masi lampu singna khunjana public na close down torgni shut down torgni habigi adugumba ngasi ki press conference ki through the gina media through the gina to the authorities of the department concerned state government as well as all relevant authorities that masigi information ji ekoi piribni Fogau Chau Ikhai Police Station gi manung chanba saiton da leiba lamjing mera mahikol da mahi tamliba masagi chahi taraga humdoi rom tangai riba class 6 ta tamba Furit Sabam Santos ko maheroi machingna ningai oiba mongda ngarang leikhidaba matung ngasi District Administration Bisnupur gi maikai dagi Additional District Magistrate Toijam Opendrona Luchingba District Administration gi mihut kangbu amana District asigi Deputy Commissioner Puja Elangbam IAS ka unakre Puja Elangbam gi pauktak matungina angang asina thori yanduna leikhidabani hairiba school gi campus amadi angang asin leramliba school asigi campus manungda leiba nupa amadi nupi singi boarding gi fibam hakthingna chatuna yengsinkhre ADM T Opendrona District Administration ki maikadegi khudaki oiba sel ki mating supanglam ki ADM T Opendrona District Administration ki maikadegi khudaki oina sel gi oiba mating supanglam bani postmortem ki report ki matungina District Administration ki maikadegi pangbe aba mating pangani haiki School da su chatlaga yengjarure hajik leiba boarding adu pura phibam di soe angang taret tagi hen hipa yadaba phamung adu da angang taraga nithoi phamung amada hiphale yamna nuai de ai pi tagi ba khangaude asigumba thabag asi matungda tobidana ba su administration site tagi ningsingjari loina na chalairiba boarding asi su mahak su kathokpagi sang amada koigi mama mapadagi paisa lauramdabi emission fee adagi monthly fee laudaba oirame adu itargasu koi administration site gi hygienic badi kaiguma magi leiriba building capacity dugi outdoor capacity da chhatra sing do loksan biganu haina ai thamjage mana free da mayam do takpi tamiba tawtargasu angang mayam jing do kanaba phangdana masa sohalapa kholakpa haibasi yamna tungda phagadaba natte haina thamjage angang sigi ngarang postmortem tawre adubu ngasi numidang wairambogi manungda postmortem gi report asi sinabirani na haire report gi matungina administration site gi pangbi aba mateng pangjagini JC madi imung manungi maike de JC ki convener Jaya Khangembamna leikhiraba Santos asigi misi asi school amadi boarding da hangliba authority da parents ki oinadi makhoida khudimak sinaraga makhoi ki nakta leidingai leikhidaba oibana khudimak asigi daida authority na pufam to I haike ngarang se numit mangani gi manungda magi chapchaba langla langjin puthokpiu natraga de koina dead body se lawzaroi haina koina media da haizabadugi matungina hujikse process ama adum tawbire athoba matamda postmortem tawbagi adagi forensic ki karigi ngasigi numita pibigani haina takpirakpana maram oirakanda haksang asi result du khanga kanda ngasi mak natraga su hayeng hangchit sigi manungda result dugi matungina koina haksang ji lawjagani haina khangan jari aduga field da tabiri ba print media gi chilinau sing nataba field da ta da na paw hapirakpa aduna maram oirakanda khoida chamam na bangrang se tension yamna leire akhoi je sigi kangbu sing sida aduga family gi da mangonda phikau da che ama yaurami suicide note oiramba yai haina chingnari haibana chingba pauche sing da khong bangrang thengna jai yaragadi adugi pawdo amuktang sengdokpiro o lakpidaba singna site gi paw taraga paw hapiba simadi akoina chenja chongjari ba khoida su problem oi aduga imung manungi da su problem thokningai gi machak ama oibanina masi katang tobidana ba haina print media gi khuthangdagi haizari Nakala marom da ngarang chingnaningai oiba mongda leikhitaba Furit Sabam Santos na tamlamba lamjing maira mahikol school ki school authority gi miyoi sing teaching amadi non teaching staff sing school asigi boarding da Santos kapuna leminaramba mahiroi sing amadi parents singaloinana school asigi founder na luchingdona Santos ki mafamda minute ani to minute leptona awaba phungdokre
Department of SCRT na sindana one-day workshop on development and publication of a collection of Manipuri indigenous folk tales pangtokre. Tharamasra SCRT ki Joint Director K.S. Ashok Kumar, retired Professor W. Nabak Kumar, Dr. K.S. Samungau, Professor C.S. Rasketan, Chao Pakamson, Thakmai Yainau Longhar, amasung Megachandra Khongbam, oina resource person oina sarukyaki SCRT ki makhada leiriba dai mapan gi principal singna review committee ki members oina sarukyaki workshop asida lamdamasi ki mahiroi amasung oza singna su panaba aduga school textbook sembada source book ama oina seasonanaba yanaba Manipuri indigenous folktale collection ama semki collection asida furup singi oiba makhal kyagi phungawari kya khongatlaga yahongani hairi Thambal Mari College Oinam ki Internal Quality Assurance Cell na Manipur University ki College Development Council ka khusamnaraga designing assessment rubrics and outcome based evaluation ka mari lenana chayola machukna chathagadaba workshop ngasidagi Thambal Mari College Oinam ki room number 1 da hodokre tharomaduga mari lenana workshop aduki program convener L Sarat Kumarna Malim ki oina education sector da ahongba kya lakpaga lenana India ki oina su national education policy implement tawduna malim ki thak ta pukhat pangamnaba workshop assistant bani mahiroi singna lairik tamba loiragasu masa maromdom thabak pizaba ngamnaba workshop asida pandam thamli haiki Tharamadada Thambal Mari College Oinam ki Principal Professor K.S. Mohonna Oza Singna Mahiroi Singda Mahi Takpi Tambibada Oza Singsu Masamawu Faba Amadi Tinjang Kaijang Daba Machangi Oza Singna Apava Mahiroi Puthokna Buhanabada guideline the Piriba Chanapa Thap Sing Ngana Chatsi Haina Sumkataki Hosipau ki Marthana Tema Bremtang Dominasi Admission open Sanali Street tutorial Thangmaban DMC Road Center Asik second foundation course class 10 Boseb Amadi class 9 and 10 CBSE Lagli Bazula ki Tangkut Manga Irai Nimitag Hauseragani SSLC exam 2022 2023 2024 Amadi 2025 ki result ta position holder kaya ama CGPA 9 10 Hawagi Manungda student kaya ama Putok Sakre unit wise test mock test study materials recreational activities boys and girls ki hostel loidana band service ki Kudong Saba Supizari Honglagli Bapunsi ki lambi sida Araiba Chaba Yaba Makai Sashinari Aduna hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhali khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghal lakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIVI and ITT. For details, kindly visit the campus or contact the numbers below. Matamgi nungsit nungsa amadi aying asana maram moiraga lok tungba amadi kubana singba tatana thohali pumna maksibu kudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Breaking matungda mayambam khana taram nokchari makhata ba officeri RPI Athawale Manipur State ki Vice President Sapam Kanglei Palna Luchindana Lamlai Kendragi Manungda Leriba School Sing Yingshin Kre Hongsara Duda Kanglei Palna Manipur Government Lenga ki School Sing Fagat Hana Batongan Tongan Bathorang Kya Paikalabasu Imphal East ki Lamlai Kendragi Manung Chana Leriba School Kharadadi Maduki Bamitaba Udri Nongpok Hairok Primary School ki classroom da Changduna Lairik Tambada Akiba Fawba Mafam Kya Lere School ki Faklang Chauna Kaibagi Mami Kya Leibadana Tana Faklang Sing Paibada Nombana Maram Oiduna, Ninkhaira Kadra Haibagi Akiba Lebana, Oza Singna, Mahirui Singbu Yamna Jacksina Senaduna, Larik Tambi Hori, Nasi Lamlai Assembly Constituency Manung Chana Leriba, Kanguching Primary School, Nongpok Hairok Primary School, Amadi, Oksu Primary School Ki, Oza Singna, Katopam Galoina Mahirui Singbu Takpi Tambi Bagi Tabak Tauramba, Tingnabada, Oza Singbu Puning Togat Boina, RPI Athawale, Manipur State Ki Vice President, Sapam Kanglei Palna, Oza Singda, Ikai Kumnabo Utpoina, Achama Kutol Pidana Puning Togatki, Oza Ani Amadi, Kuki Sen from the Labor, Mui Anindasu Ikai Kumnabo Utki, Makatana, Nongpok Hairok Primary School Ki Fibam Suging Sinki, Hairiba School Asida Lengaki, Oza Amakakna, Matau Toba Tingnaraki, Lengaki Oza Amakak Lairabasu, Lekai Sigi Club na Youth
Taret voluntary oina chongthoklaga mahairoi myam Larik takpi tambibagi thabak chathaduna leiramba adu ubada RPI Athawale Manipur State ki Vice President Sapam Kangleipalna kathokpaga loinana mahairoi singbu semgat taba yate haiba wakalonda chongtholakhiba oza sing amadi club ki naha singda ikai khumnaba utpo ina achamba khudol piki Sapam Kangleipalna Lamlai Assembly Constituency ki oina lenga ki mahitang famsang primary school high school na chingba punna school nifugani thoilei school nifugani thoi sigi manungda ayambana school singasi sibaga chap manare haiki Film Forum Manipur ki English ngani kunga manga kunga ni pan fawba ki nauna Chairman Khalaba KS Koleshwar amadi Office Bearer sing okpa ki thorama manga si Senior Artists and Technician Association katana sinduna Singjamai Khongbam lambi da leiba Aigya gi Chaksang Brahmapur Mangchil mamang da pangtokre thorama dubu mangoinana Wangkai AC ki MLA Thangjam Arun Kumar DIPR gi hane gi Director Mega Chandra Khongbam Senior Artist Technician Association kata President Aisnimai na athoiba mithung lensing oiki loinana theater gi lamda miyamna sakhanglaba Ratan Thiyam na leikidaba sida minute ani leptuna kaikhumna boitki tharam masiga mari lenana MLA Arun Kumar na Manipur gi cultural amadi tongan tongan ba hiram kya da film na khunai asida pausel piduna khanghanba ngamgadoribani karigumba film da aranba dialogue na chingba sing pi khiba matamda la na chatkiduna khunai asida mangjaba kya oiraktuna chatkhiba yai haiki Imphal East, Imphal West ki tongan mafam da khundariba tribal khul sing na leiriba yumfam sing agriculture land oina thabiriba si yum taba lam oina onthok piu haina Federation of All Tribal Youth Club Manipur ki Secretary Hobson Machinau na pawmi sing da phongdokre Manipur Press Club ta pawmi sing unabada Hobson na makhata kibada kumjali sing amaga chamapan humbudra duwaidagi khundaduna leiraklaba Dulalen Nagaram Paumai Colony, Tangkul Avenue, Yangang Popina Chingba Khul Sing the Kundariba, Tribal Khul Sing Lam, Yumfam Oina Laitaba Labuk Oina Labor Maramna, Kudong Chatabakaya Mayonari Hari. Angangsingna mahai tamaga course loiduna halakba matamda loan lauraga hingnanaba pambai thige habe matamda agricultural land ongthok pibanina begna pige hana leiribasho piba yadaba applicable oidaba mayam ama khudong chadaba se mayok naraga leye aduna khoina haining bade khoigi agriculture digi homestead land ongthok piya aibse khoigi deep oiba pressure ne Manipur State Rural Livelihood Mission Imphal West to Hyangthang City Block ki PRI CBO Convergence Project ki makhada Mongsangai Gram Panchayat Thaunaphabi BLF Chingtham Lekai Self Help Group amadi Mongsangai Self Help Group na sindana one day convergence mela ama Chingtham Lekai Community Hall da ngasi pangtokre nomagi oiba convergence me pharmacy ka mari lenana Mongsangai GP ki chairperson Chongtham Ranjana na phongdorakpada Central amadi state ki tongan ba scheme kya ma lakliba sigi khongangi miyamda kharada oiraba su phanghanaba convergence mela si pangtokpani mela sida birth certificate loba Aadhaar enrollment tawba yumda yokpa sa sing tika kapthokpa miyamna thoina khangdriba scheme singi maramda takpiba analayingi maramda khanghanbana chingba tongan ba department sing da stall sing hangduna miyamda kanaba piri haiki Eco Network Manipur na environment kannaba changsilakpa khongjanggi ngasi kontragani thoi subu oina Asok Traders and Sell piraga leikre hiramasiga mari leinana Sinthangamba Laishram President Eco Network Manipur na mipum khudimak wakhal taminaraga environment kanbada luba nan balamda mama ohenbada amot singasi recycle tawduna sell onthokpa haibasida lepinaraga malemasi kanbada pumnamakna saruk yaminarase haiki Ministry of Fisheries Department ki makhada CSA Academy ki IT Project Manager Yumnam Santos amadi Thauna Leibi VLF HI VLF ani kapundana Fisheries Farmers singe registration tawagi awareness program ma Kontha Ahalup Community Hall da pangtokre tharamadura Fisheries Farmers sing National Portal da registration tawba PM Kisan registration amadi Odian registration sing Tauduna farmers in the ministry ki makhada lakwa scheme singi kudong chaba fangnabagi matang da khanganki Pradhan Mantri Mantra Vandana Yojana ki beneficiary singi oiba special enrollment drive camp amangasi
Khoirom Makalekai AWC Khoirom Laibung Pangtokre District Administration Thobal gi meeting Makada District Program Officer ICDS Cell Thobal na sinduna pangtokpathor maduda District Program Officer Child Development Project Officer ICDS Cell Thobal TS Romita Devi na luchingduna Pradhan Mantri Matru Bandana Yojana PMMVY beneficiary sing identification amadi registration pangtoki Ministry of Women and Child Development Government of India gi flagship program asna lairabagi pangkhai makhada leiba mironbi amadi Chazin Binupi Sing the Kudong Jaba Kya Piri Bani Haiki. All Manipur School Students Transport Association Amstaga Puna Chatminariba Union Amadi Member Sing Chatliba School Van Service Asigi Chanakanglon Niom Chumna Yellow Sticker Naptuna School Van Service Tobiu Amadi Amstana Lepkiba Sitting Capacity the Gihena Pubigano Masigi Matang the Parents Sing the Suyangshin Buhaina Amstana Tadropa Cherol Amada Fungtorakli. Cherol is the Makata Duna Chanakanglun Giwang with the Chatliba Sing Yangshinaba Amsta Drive Team Masimle School Van Natana Masamasagi Personal Business Kisizanariba Ben Sing the Yellow Sticker Naplibasi Kudaktagi Lepio Drive Team Nating Narabadi Madu the Tolak Papa Fatagi Daita Masana Pugatabani Hari. Lomi Sing the Bank Singna Amadi Lengakna Kari Kari Kutung Chaba Pibagi Haibadu Kanghanabagi Kananainaba Torama Mangasi Tawalda Bantokre Regional Bank Office SBI Imphal West Manipur Sindana DC Tawalgi Complex Labor Election Counting Hall the Pangtok Patoramaduda Kumukcham Okendro Singh Regional Manager SBI RBO Imphal West Office Asimaki Chief Manager W Daniel Nachingbana Taromapu Waiki Monsoon Credit Outreach Program Aduda Akang Heikiana Longmi Sing the SBI Yauna Tongan Tongan Bank Sing na Amadi Kendra Lengana Kari Kari Kudong Jaba Pibage Haibadu Kanganki Taronga Mari Lenana SBI na Thobal Center gi oina Lomi Humfuga Mapan the Agriculture Loan oina Crore Ani Dasmik Mangani Pan Section Letter Yantoki Aduga Ngasi Nauna Lomi Chamasu Loan Apply to Hanki Jim Mamasung Atopa Sana Kotnabana Mui with the Hakchang Fana, Punsi Sang the Lehen Badanatana, Pukning Wakal Amasung, Lamchas Hazard, Hazahan Bada Kanabakia, Piri Hina, Additional Director General of Police IK Muivana Fungdokre, Wafamasi Rims Rotleba Apunma Fitness Center na, Lamdamasi Lady Banaha Kiabo, Achangway Viril, Winaba Pandamda, Matamatangi equipment Kia, Jim Masida Hapchin and Lakbagi Manung Chananga Siso. Jimasida Matam Kachunaraba Mapangi equipment kya Hapsin Bagi Pangtok Patoramda Sarup Kaba Lakpada ADZP IK Muivan Haikre. Sanapti District Truck Owners Association, Sanapti District Truck Drivers Union, Village Leader Sindana, DC Mamoni Dolina Sarup Kaduna Sip Secretary, PK Singhu Farewell Pibuki Toromama, Mau Getki, Martis Park the Pangtokre. Taramadu the Maugi Tongan Tongan Mimui Kana Sarukaki, Taramatuga, Marilena, Safe Secretary Oeramba Piki Singna, Housing Ching in Kaibadiki Chatuka Shinto with the Kudung Chadribasiki Matang Yauna, Wafam Kia Funto Pagalina, Manipur Lengana Suhira Masida, Heno meeting Jangduna, Hen Apabalambi, Ohenabaki Matanga Suwafam Sing Tamki. Sangairaba Theatre Director Playwright Amadi Sangit Natak Academy Awardee Ratan Thiyam na Leki Davada, Awaba Funto Pagimi from Mama. Directorate of Art and Culture da ngasi pangtokre mifamadura Directorate of Art and Culture gi makhada leiba tongan ba institutions singi makoktong basing sarukyaki basingna minute ani tumina leptuna awaba fungtoki Ratan Thiyam National School of Drama NSD New Delhi gi Director amadi Chairperson oirambatanatana Sanginatak Academy New Delhi gi Vice Chairman oirami Ratan Thiyam na leiki dabada Art and Culture gi Commissioner Ais Gyan Prakash na nuaitaba fungtokli amadi imunganung gi awaba su sarukyari hari Ratan Thiyam Manipur Khaktagi Mani Nate Theatre Gilamda Malem Pumbana Sakhang Laba Misakni Ozana Leki Dabasi Manipur Gidanatana Malem Pumbagi Mangjaba Mani Haiki Sangairaba Theatre Director Ratan Thiyam na Manung Matam Chadana Leki Dabda Sumang Lila Kanglup Iramdam Manipur Artists Association Imagi Artist in a minute and 8 minute leptuna awa fungdokre Amasung Leki Daba Ozagi Tawai Mirilna Taibang Mapugi Lekol the Ingna Chikna Lenunaba Puna Toniki Manipur Khunai Madi Manipur Kalagi Lamda Tomthin Ngan Batawan Michak Kum Toina Ngalamba Miyamgi Ozat Dr. Ratan Thiyam Nangasi Kangkangaudana Manung Matam Chadana Leki Dabda Kimex Ki Maru Oiba Thopang Loising Amadi Mahiroi Kana Ozagi Mafamda Kaikumna Word Boina Minute Ani to Mina Leptuna Awaba Fungdokre
loinana lehoriba ozagi imung manungi awabdasu saruk yazari ozagi thawai mirelna mapugi leikolda ingna chikna leiba oirasunu haina thongni jari tanglaba ozasina leikidabasi Manipur khunai asigi achoba mangjaba ma oheuragani hairi Malemda Theatre Gilamda Saknairaba Chorus Repertory Theatre founder Loinana Jawaharlal Nehru Manipur Dance Academy ki Vice Chairman Oiramba Dr. Ratan Thiyam na leikidabada awaba phongdokpagi mifam mama Academy sigi auditorium da Jawaharlal Nehru Manipur Dance Academy ki Vice Chairman Longcham Choi Chandrana mifam mapu oidana pangthokre Saknairaba asina ikhang khanghaudana leikidabasi Manipur ki kala sanskriti ki lamda mentionbada wana tholakadaba amani Loinana leikidrabagi mafamda minute ani tumina leptuna awaba phongdokhi Theatre Gilamda Saknairaba Ratan Thiyamna leikidabasi Manipur amadi India da natana malemgi Theatre Gilamda achoba mangjaba amani mahakna ikhang khanghaudana leikidabada Manipuri Sahitya Parisatnasu awaba phongdokpagi mifam pangthokre loinana leikidrabagi mafamda minute ani tumina leptuna awaba phongdokhi Iramdamasigi Mahiroi Singi Aifanabagi Iho Kyada Saruk Yaramba Kaknatana Lamdamasigi Mahiroi Kunagi Lup Ama Oiriba Manipur Student Federation MSF Semgatpada Lamjing Lamtak Lamba Oza Lukoi Amadi Iramdamasibu Malemgi Mafam Kyada Theatre Gilamda Achoba Mafam Amakanduna Tambiramba Oza Ratan Thiyam Oza Anina Leikidabda Ameskogi Mayai Loishangda Minute Ani Tumina Leptuna Awaba Phongdokre Iramdamasigi Arang Batawan Michakum Tontim Galamba Malemgi Saknairaba Chorus Repertory Theatre ki former chairperson Padma Shri Ratan Thiyamna Manung Matam Chadana Leikidabada All Manipur Filmmakers and Producer Association na awaba phongdokli haina Association asina thadorokpa cherol amana hairi Cherol asina makataradana ozana manung matam chadana Ishorgi leikolda ikhang khanghaudana changjakhibada lehoriba imung manung marup mapiza singi awabadasu saruk yabaga loinana leikidabagi mafamda Association asina minute ani 2 minute leptuna awaba phongdokre hairi Malemgi Saknairaba Theatre Director Oza Ratan Thiyam leikidabada Hozai Assamda Sumang Lilagi workshop tawduna leiriba Manipur State Sumang Lila Council amasung Manipuri Culture and Sports Development Society MCSDS Hozai Assamna khusamnaduna awaba phongdokre Hozai sanabagi pawai khoigi senior sports journalist Bayani Thousand dagi lobirasi Asubi Football Academy Mauna Sagolbal United Womaiti Piram Laga Anisuba Premier League Finance Sangba Hanbati Moikre Sheikh Babu Macha Memorial Trust ni sponsor Toraga All Manipur Football Association gi Meng Makhada Mamang Thagi April Kitang Kuntaritigi Tim Taranipan Grubani Thongna Kaidutuna Lamlong Thongkong Delaiba Artificial Top Ground Sathariba Anisuba Premier League Tha Sigitang Tarhomduigi Anisuba Match Waina KIYC Khetri Awalika Amadi UDO Hangangi Match Lorba Matungda Match Asibu Yengba Lakiba Khoisang Naraba Ayengba Babok Singna Match Conduct Toriba Official Singi Decision Yaningdaba Utuna Irang Sagatuna Pamdaba Thogdok Thokiba Numit Adugi Matangi Namita League Ani Sanaram Laba Matungda League Asibu Sililangliba All Manipur Football Association na Anisuba Premier League Asi Makha Sathabada Kudong Chadaba Lady Haina Order Ama Thoktuna Yaitoki Kari Karamba Kudong Chadaba Labadigi Yaitoki Bono Kangdana Namit Mapani Leblu Matungda Ngasidegi Makha Taba League Messing Sanaba Hokre Anisuba round stage gi Aroiba League round waina ngasi Asubi Football Academy Mawamadi Sagolbal United na sanakiba ahanba match na Asubi Football Academy Mauna Sagolbal United pu gol manga sinoda maitiba piram laga League asigi final sangkibane Asubi Football Academy Maugi mai pakibi gol singadu Salam Swami Sandrana match ki humputra matui subamadi humputra mapan suba minita gol ani sankhe atopa gol ahum aduna Pi Sorami Tingsang na match ki tara suba MD Nawaz Sarip na match ki Kuntranipal suba madi Suribo Niumay na match ki Humpunipal suba minita sankhe League asigi ngasi sanakiba ani suba match na aba Khetri Graw amadi AFC ang tha gol amada sanadana draw satkre Sathariba League asigi ani suba round gi stage da Group D da team taruk UCFC Sandel UDO Hangang Asubi Football Academy Mau KIYC Khetri Awang Likai
YSWA Ulau amadi Sagonbal United na saruk yakibada Asubi Football Academy maungna match manga sanaba loikibada point tarani thoi paiduna league asigi finance mangam kiba ahanba team moiki Manipur MSR Boxing Association Mabagi Meng Makada Tha Sigi Tang Kunma Thoidegi Singi District Manga Beligi District Manga Punna District Taragi Nupamacha Amadi Nupi Macha Boxer Samagam Manipur Tarena Saruk Yaduna Kumalampak Boxing Arena da Sathariba Sahitra Manga Makhagi Amadi Sahitra Trin Makhagi Nupamacha Amadi Nupi Masagi Sahitra Mapanamadi Elite Men and Women Style 11 Boxing Championship ki Ngasi Pangthokiba Sahitra Mapan Makhagi Nupi gi kilogram Yakai Mathoigi semi-final bout singda Imphal West District ki Luang Leima Soramna Urkhul District ki Ringam Basibu point manga sinoda maitibu piduna final sangkrai ani suba semi-final bout ta Bisnupur District ki Loitongbam Bindya Devi na None District ki Gunhalu Khumbabu point ahumani da maitibu piduna final sangkrai category asigi kilogram nipunipan gi aroi babauta Imphal East District ki Sneha Thangjam Chanu amadi Imphal West District ki Purit Sabam Renuka Deviga Tengnaragani ngasi chanakhiba ahanba semi-final bauta Imphal East District ki Sneha Thangjam Chanuna Imphal West District ki Purit Sabam Renuka Devibu point mari amada maitibu piduna final sangkrai Imphal East District ki Sneha Thangjam Chanuna Bisnupur District ki Thoksom Lakibu RSC da maitibu piduna final sangkhibani ani suba semi-final bauta Imphal West District ki Purit Sabam Renuka Devi na Ukhrul District ki Ngal Angam Phareibu point mari amada maitibu piduna final sangkhrai sahi tratin makhagin pi machagi kilogram yakai mari yaroi babauta Sursanpur District ki Mangte Sonenjang Kom amadi Imphal East District ki Kaisam Susitra ga Thengnaragani ngasi sanakhiba ahanba semi-final bauta Sursanpur District ki Mangte Sonenjang Kom na Kakching District ki Songtham Mandarani bu RSC da maitibu piduna final sangkhibani ani suba semi-final bauta Imphal East District ki Kaisam Susitra Devi na Bisnupur District ki Haubijam Rina Devi bu RSC da maitibu piduna final sangkhrai sahitratin makhagin pi masagi kilogram nipunipan gi aroi babauta Imphal East District ki Lamailu Gangmai amadi Bisnupur District ki Haujam Lanchenbi ga Thengnaragani ngasi chanakhiba ahanba semi-final bauta Imphal East District ki Lamailu Gangmai na Urkhul District ki Singsiji Simarebu walk over da amadi ani suba semi-final bauta Bisnupur District ki Haujam Lanchenbi Devi na Thobal District ki Takelambam Breni bu point mari amada maitibu piduna final sangkhrai sahitra manga makhagi nupi masagi aroiba bauta Kakching District ki Malemgan Bisanu amadi Imphal West District ki Lainanjam Sujen ga Thengnaragani ngasi sanakhiba ahanba semi-final bauta Kakching District ki Malemgan Bisanu na Bisnupur District ki Naubisa Ingudambu amadi ani suba semi-final bauta Imphal West District ki Lainanjam Sujen Devi na Imphal East District ki Lairlapam Suba Sinibu point manga sinoda maitibu piduna final sangkhrai Manipur State Badminton Association gi meng makhada ngasi degi Singi District ahum Senapati Tamenglong Ukhrun yauna Beligi District Taruk Imphal East Imphal West Bisnupur Kakching Thawal amadi Jiribam yauna District Taruki Nupamacha amadi Nupimasa Badminton Sanaroi Samagukuma panna saruk yaduna Dem University campus ta leiba Manipur State Badminton Association gi Indoor Stadium da Yonex Sunrise Nipuni Thoi Suba Inter District amadi Humpumapal Suba Junior State Open Badminton Championship Manipur State Badminton Association gi President Thongju Kendra gi MLA Thongam Biswajit na hogdokre pangthokadoriba championship asigi ngasi ahubun mitki sanakhiba sahi mapan makhagi nipi masagi singles gi quarter final match ta Imphal West District Badminton Association gi Polem Telengan bina Ukhrul District Badminton Association gi Siloha Pasum Simarebu set ani sino sahi mapan makhagi nipa masagi singles gi quarter final match ta
Imphal East District Badminton Association gi Lusing Yambemna Bisnupur District Badminton Association gi Paikhomba Huidrombu set ani sino amadi atoba quarter final match samada Imphal West District Badminton Association gi Binsun Saubamna Bisnupur District Badminton Association gi Khundrakpam Narjitpu set ani sinoda maitibu piduna semi-final sangkhre amaromda sahi tromde makhagi nupamasagi ngasi sanakhiba singles ki match singda Imphal East District Badminton Association gi loyangamba leisungbamna Thobal District Badminton Association gi Rio Sangba Saubambu Imphal West District Badminton Association gi Jupiter Karamna Bisnupur District Badminton Association gi Hercules Laisrambu Imphal West District Badminton Association gi Susmitra Thingomna Imphal West District Badminton Association gi Nisita Chandambu Imphal West District Badminton Association gi Yangpai Wahengbamna Imphal East District Badminton Association gi Bhabes Sanglakpambu Imphal East District Badminton Association gi Ziol Khangembamna Imphal West District Badminton Association gi Bian Angombu Imphal East District Badminton Association gi Rajkumar Bhumikantana Bisnupur District Badminton Association gi Bir Singh Konthokjambu Bisnupur District Badminton Association gi Hidangbam Bisal Sarmana Imphal East District Badminton Association gi Salam Joyrajbu Imphal East District Badminton Association gi Telaiba Moirang Themna Imphal West District Badminton Association gi Aryan Sharma Basaspati Mayumbu set ani sino Bisnupur District Badminton Association gi Thingbaijam Bebinana Imphal West District Badminton Association gi Linjen Ningthau Khongjambu set ani sino da maitiba piramlaga mathangi round sangkhre Manipur State Badminton Association gi President Thongam Bisorjinna pangthokadoriba championship asigi matangda paumi singda phongdokhibada Ahanba Ithoi Memorial Nupi Khut Kang Tournament ngasi degi Singjamai Kangchangda haukhre ahubo nimita Gopal Deba Kangkut High School na Wangoi Kangkut pu maitiba pikre Manipur Kang Association gi meng makhada Singjamai Kangkut na sinduna ngasi degi nupi Kangkut tarani thoi na grumari thongna khaiduktuna Singjamai Kangchangda Ahanba Ithoi Memorial Nupi Khut Kang Tournament haukhre ngasi ahubo nimit sanaki bam match da Gopal Deba Kangkut High School na Wangoi Kangkut pu panjal taramanga tarada maitiba pikhibani Hayeng Kangchang asida Singjamai Kangkut team C amadi Wabagai Kangkut ka sanagani Thagachari boyai makhataba sanabagi pawmu pizari Mayang Imphal Assembly Constituency gi manung janbada leiba Imphal Turel Uchiwa Hayel na sinduna Hayel da leiba Ibudau Ikop Ningthau Maru Nongsabagi Sanabungda haukiba mi kunga mangadagi team taragani thuina sargyadaduna chatarakiba 9-a-side men's under 15 football tournament Ibudau FC Uchiwa Lerak Achoba amasung Mukta FC Uchiwa Wangmana final match sanakre ngasigi final match asida Manipur State Assembly gi speaker Thokchom Satyabrata Mayang Imphal Assembly constituency gi MLA Kongkham Ravindro Kairao AC gi MLA Laurembam Rameshwar Meitei Khetrugao AC gi MLA Sheikh Narul Hassan Uchiwa Jila Parisat amadi Gram Panchayat ki chairperson Singh amadi masak naibam miyoi kyana sarugyaki tim animakna apiba matam fawba goal onthokpa ngamdabadagi penalty kaunabada Mukta FC na Ibudau FC Panjil Nipan Tareta maitiba piduna tournament asi champion Mukta FC na laukre loinana winner amadi runner gi trophy amasung cash prize MLA Kongkham Ravindrona khusinaki Hausilis lakpada maroi papa ungkhana pisari Malim gi miyam na sakhang naraba lamdam asigi sangnai playwright amadi theater director Ratan Thiyam ngasi lekhibre Chahi ani helaklaba irang asi santi purakpada kanglup ani makki miyam gi ajoba thodang mathau tai haina Manipur gi chief secretary Dr Punit Kumar Goel na haikre ISTV network ki OTT service ki kuthang na ngasi dagi Guwahati yauna Manipur ki mapanda ISTV ki channel sing ngasi dagi miyam dagi bafangan bhaukre ISTV News की senior reporter Urikimbam Indrarasa Professor Dr. R. Subhakrishna Memorial Award 2025 की दनाई काइकुना करे
amadi lenga kaya nakibasing thabak ta onthoroktabadagi oza sing na ngasi su pen down strike chathari mahairoi sing na oza sing gi khongjang sabakre nasigi oina di ICB na sandok chari pa pau matang sa sinjare miling tabiri ba pumna mapu amkhana khurumjari